Telangana chemical factory ema Khanghoudana Pokhairak Padagi Yamdrabada Mioi Sikhre LOINANA MEEOI kuntra HENNA ASOK APAN NANGKHRE Telangana Sangeridi district labor chemical factory ema Khanghoudana Pokhairak Padagi Pokhairak Padagi Yamdrabada Mioi Sikhre LOINANA MEEOI kuntra HENNA ASOK APAN NANGKHRE haina phongdorakre Telangana fire official singna haiki thodok asi Sigati Pharma company Pasemlaram phase Wanda Thoki Bani Loinana, Tender Taramatuina, Mapamaduda, Yoxilaki Loinana, Masigi Manunda Administration and Rescue Operation Ama Makatana Bakatre. ANI give Wadi Sana Mapigan ANI give Wadi Sana Raduna, Sangaridi District Police Superintendent, Peritos Pankasta Fundora Kibada, Rescue Operation Singna Makataba, Tizin Humzin Begitorum Jatari Amadi, Todo Adu Topamda, Walker Humputaruk Laki, Loinana, ASOK. APAN singi manungda MEEOI nipan amadi aruba phibamda lei haina makha tana phongdokre